Hi everyone, mayam ngasi se emoinu numit aduna akhoi se bazar da lakpani nga leiba ado nga singse asiga sareng leire sareng budi phaja phajaba mayam lei atopa makal gi nga singse asiga loi joli aba aduna asiga khoina lae aduga nga se ngasi se ngaten nga oina dum leirani sareng se leiraroi Itu loh. Lauro. Sina phaja dena সাইজ ঠিক আছে রাউন্ড সাইজ আছে লাগিও জানা চল লয় না leiba loi আদা 30 টাকা দিয়েছে Miyam asigai sida mitay na phamba dukan sida akoina cheng amubiga angangbagi-ga leiba lakpani ado jolamme adusu leire aduga yongchaksu jolamme aduna yongchaksu khara leisalle रोहित कुमार भगत कभी कहाँ है हेलो कितना देगा दीदी यही एक दाम है इसका किरा देगा अभी हेलो सिगी जेंखु मचा से को नुसीदरा अच्छी से leibudi leige khalambani aba ado aina asigi ko mitei dukan sida changami se emoinu imagi ko photoga murtiga leibra ina jengbogi lambani ado leiramdare aduna leisu leiraktre क्या खांगनो तरेट खांगे ओ नीना जेंगो नंग खांगे रोदी पना है मैम लाम फंग दिया दुना चाहिना तौरा है आई सोने लाग Matun gishi. Pana hai, jinam hai, tai dekat nama.
Laigi kannanaba hairuksing punamak semba loire. Plate aina katoise ko loi punamak lai dani ba katoise umungi lai dasu mapangi lai dasu dagi ima emoinu dasu katoini aduna semba loire. Ai hujikse ko ima emoinu da kannanaba pochai singse amamam tawna thangjale aduga kharasu thangjalakadaba wali aduga pochai singse ko kadonda thambana phani aina aise jengambani. Miyam ngasi se emoinu lai khurumdoise photo ka muti ga phangaktabanina photo oina muti oina budi lattare adum phina oina ko magi phambam duta semaga phajana tawna aduga dum khoramani. Ado aina sumaina emoinu numita sumaina khurambase handakadi chahi ahum neba pharaktoise hadi phare aduga asigi mamangdadi aina chahi ani dudi aina lat khare ado ayujikse phajana tawna sem sagi ke. Miyam ko aina ngasi emoinu gi lai khurumdorise jakhumda oina tawraga dum khoramani jaga do leitabani na ko aduga hanigi matamdadi phunga layu do leibanina phunga layu do ujik matamdadi laina dare ado aina phunga layu gi haidi phunga dumaina sem kaino budi tawdare mamangda phunga oina thammaga mai khara tharaga dumaina budi tawdare adum hairu kharaga nga kharaga cheng khara tawna lemton se thammaga ko samai dum khoramani kasigi se. Emoinu magi mom singja thanle siga thong manak dasu khara thale lamjai dasu kun jitai da khara tawna thale. Ado miyam ngasi se emoinu numini aduna miyamda happy emoinu miyamsu nungai jakhana laibinasi pacheng chakpa loiba ngairi aduga chak thongnaba amuk tawjarani. Sana
Akoy to no masa nungaite. Tatra. Akoy to no masa nungaite. No thungni. Miyam go ichanupase masa khara nungaiteba ma aduna aduga chaksu chade yamna papor charaga tan charaga leirini aduga miyam ayujikse ko nga se semba haure ado khara madi semba hogatle aduga siga semgadaba wali aduga sigana champut ki leire aduga sigana hijang nga thongnabagi ko machangsingdo siga dum punna dum thamme adoga siga koli hawai leire jenam leire adugi nga se khara mari khaka semgadaba wali adu semdoni aduga ai hujikse ko champut se phudana ba ko kukar da hapchalle aduga miyam hujikse ko nga ngau khotna loina ko thongna loisale ado nga thongbagi video budi ai sangna namjaraktare aduga siga fadigom mu hapchalle hajang thongba loirakpagi loisalakpagi aduga ayujikse laida kannanaba taurage Miyam ngasigi ima emoinuda kalliba haijangse nga thongba ama leire ametpi ama leire noigi champut amaga leire asumaina tauna ko machangse ahum sualaga chaka isinga tauraga sumaina sum katle aduga khuramme aduga miyam ngasigi emoinu khurambagi matang asida loisanjarage.